LAMDAM ASIDA KHUNDAMINARIBA Yelhoumee Pumnamakna Amatta Oina Lepminaba Numitta Manipur gi Irang Asi Loikhigani HAINA Manipur da ILP system chathankiba chahi manga mapung fabagi thoramda Chief Minister NONGTHOMBAM Biren PHONGDOKKHRE Manipur lenga ki Home Department amasung Planning Department silaga ngasi Imphal gi City Convention Center gi auditorium da Manipur da ILP system Chatnahankiba chahi manga mapung fabaga mari lenana thoram am pangthokhi Manipur Startup Scheme 2.0 gi makhada CMESS ki special package fanglaba beneficiaries singi oiba interactive session ama yauna pangthokpa thoram aduda Manipur lenga ki minister amasung MLA khara amadi civil amasung police ki makok thongba official kyana saruk yakhi state asida ILP system chatnahanabagi khongjangda Thawaina Pontha Pi Kraba Lamsing Maira Sapam Robin Hood ki photo da Chief Minister na luching laga laisu katki loinan ILP system chatnanaba hotnabada achoba thongdang laukiba lamdam asiki tongan ba CSO amadi mahiroi lup ki mihut sing yauna lamsing Maira Sapam Robin Hood ki imung manungi mioi singda Chief Minister na ikai khumnaba utki loinan Naziribam district da ILP felicitation center amasu Chief Minister NONGTHOMBAM Birena virtual gi khuthangda hangdokhi thoram aduda chief guest ki warol pireduna Chief Minister NONGTHOMBAM Biren Hai Kumja lising amaga chamapan humfutara ni thoida Manipur na state hut fanglaba matung center na lamdam asigi miyam gi damak pirakpa khwaidagi chawba khudol hairagadi ILP system chanhalakpa asini ILP system asi one hotnaraba matung fangbani maramaduna masibu field da implement tawriba lenga ki official singna thamoi sengna thabak tawbagi tangai fadaba lei Indiana British ki makuttagi ningtamba fanglaba matung tribal gi masingna chada marifutara manga oiba Mizoram Nagaland amasung Arunachal Pradesh da system asi chanahanki aduba general population na chada yangkai nithoi oiba aikoigi state asida karigidamak ILP chananabagi ayaba center na piraklibano hairagadi lamdam asigi fizet chakcha culture tradition amadi aikoigi topa masak sing asi ngak senabani ILP asi Manipur da khundarimba Yelhoumee sing kanabagi afaba khulai amani masibu ningthina implement tawdrabadi pumnamak arembada tagani haina Chief Minister NONGTHOMBAM Birena makhatana phongdokhi officer and government employee must we respect, but tawli ba thabak moi de action lawri du kar deino aran ba ek to la scenario adun number 1 khwai gi maroi bi akhoi implement tawri ba execute tawri ba khoi se akhoi sincere ba na sangi ek phane am na sema so khoi no sincere bo di lai ba kan ba moi ko akhoi gi state the complex situation the labor state the state the manate akhoi state si am the complex hoy bine kum nei na bi mamang yengo awang yengo maning yengo makha yengo kum nei yengo Manipur situation now sing it is my earnest appeal from the bottom of the heart yam the complex hoy bine koi emotion the kum si we need a proper planning, proper strategy, proper preparation. Koi sangbani ko natana ngaki aduda do tawre wow aduda do tawre oh na tawna di leba kan mo mai aduna mayam da ai koi reciprocation to ba pi bakara hai si pa thagat pa sai se phatrasin toruk ta bagi aduga toruk ko tin yu jo koi thagat pa tam se